LAMDAM asida inner line permit system CHATNAHANNABA Hannagi MP Dr. THOKCHOM mainana Lok Sabha da PUKHATKHIBA WAPHAM AMABU Congress na Luchingba Upa government reject Toukhi Haina Hannagi Chief Minister Oiramba NONGTHOMBAM BIREN PHONGDORAKLI Mahakna mahaki social media platform amada thagalakpa post amada makha taraduna hai inkumja listing ani gatarani thuki September ki tarik mari da pangthokiba parliament session da Dr. THOKCHOM mainana inner line permit ILP ki matang da thamkiba wafam gi paukum oina Minister of State for Human Affairs Mulapali Ramachandrana inner line permit system under Bengal Eastern Frontier Regulation 1873 ki matung inna North Eastern State ki oina Arunachal Pradesh Mizoram amadi Nagaland khaktada chatnaba yai adum oinamak Manipur dadi makhata na extend toba yadi haina Manipur gi mangkhiba yana lairaba history amadi identity bu khangbidana nathaiduna thambiki amaromda matam adumaktada ILP chatna halu haina chahi nauriba mahiroi sapam Robin Hood thawaina pontha piki miyamna su mafam khudingda ihau hauki adubu Congress na Luchingba lengak na tabi kibra miyam gi hul khang na thabak taw kibra haiba wahang mahak na post asida hangli Congress na matamadu da miyam da utkiba mawong amadi miyam gi kholau sing adubu tabi dana Congress lengak na laiki Manipur da Congress na indigenous people singbu second class citizen gumna khanli amadi asengba atumba thawoi bide Manipur gi voice legitimate demand sing parliament ta pukhatpada tabi de adubu BJP lengak ki Narendra Modi amadi Amit Shah na Luchingba lengak na di Manipur gi miyam gi sentiment khangbiduna matam kuina degi Manipur da ILP chatna halu haina tanduna lakwa demand inkumja listing ani gatara mapanda Manipur da ILP chatna handuna Manipur gi gelhomi singda constitutional safeguard PB ki haina post asida makha tari